Hoi meyam, ngasi di Mars ki tang ama ayin kumza lising ani kun mga koi thang je numit oire ayuk ki pung tara mathoi muk tare akoi ai khang da na koi auto tongak pada khara hindu udana khara sang na chathok chasin hando anjin tawda khara thingdo khare aina lepchari ba jaga si ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯂꯩꯖꯔꯛꯄ ꯑꯥꯏꯔꯣꯡ ꯃꯔꯥꯗꯒꯤ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯥꯛꯀꯤ ꯑꯥꯏꯔꯣꯡ ꯃꯔꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3ꯒꯨꯝꯕ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯀꯤꯂꯣꯃꯤꯇꯔ 3 ꯐꯥꯔꯝꯃꯣꯏꯗ꯭ꯔꯥ ꯐꯥꯔꯝꯃꯣꯏ ꯂꯔꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 2.5ꯕꯨ ꯍꯥꯏꯔꯁꯤꯅ 3 ꯍꯣꯏ 3ꯕꯨ ꯑꯣꯏꯔꯁꯨ ꯏꯇꯦꯟ ꯇꯦꯜꯂꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯔꯖꯂꯪꯒꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯄꯤꯛꯄ ꯀꯩꯊꯦꯜ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯀꯩꯊꯦꯜꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏ ꯅꯨꯡꯊꯥꯏ ꯔꯣꯁꯒꯨꯂꯥ ꯔꯣꯁꯃꯂꯥꯏ ꯒꯨꯂꯥꯕ ꯖꯥꯃꯨꯟꯅꯆꯤꯡꯕ ꯂꯗꯨ ꯕꯦꯔꯥꯅꯆꯤꯡꯕ ꯌꯣꯟꯕ ꯍꯣꯇꯦꯜ ꯑꯅꯥꯟꯕ 3-4 ꯂꯩ ꯑꯩ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯀꯔꯝꯍꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯁꯤ ꯀꯩꯊꯦꯜꯗꯤ ꯏꯄꯤꯛ ꯄꯤꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏꯒꯤ ꯗꯨꯀꯥꯟ ꯌꯥꯝ ꯂꯩꯌꯦꯅ ꯆꯪꯉꯒ ꯆꯥꯖꯔꯛꯏ ꯑꯩꯈꯣꯏ ꯔꯁꯃꯂꯥꯏ ꯑꯃꯒ ꯒꯨꯂꯥꯕ ꯖꯥꯃꯨꯟ ꯃꯣꯏꯅ ꯀꯩꯅꯣꯝ ꯍꯥꯏ ꯑꯁꯥꯡꯕ ꯃꯇꯨꯝ ꯇꯥꯕ ꯅꯠꯇꯕ ꯑꯃꯒ ꯂꯨꯄꯥꯁꯨ 10 ꯈꯛꯇ ꯄꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯛꯆꯔꯦꯔꯒ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤ ꯃꯁꯤ ꯍꯥꯏꯔꯤꯁꯦ ꯑꯥꯏꯔꯣꯡ ꯃꯣꯔꯥꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯂꯥꯀꯥꯟꯗꯤ ꯆꯠꯄ ꯂꯝꯕꯤꯗ ꯂꯂꯥꯔꯣꯝꯗ ꯆꯠꯄ ꯂꯝꯕꯤꯗꯅꯤ ꯀꯤꯂꯣꯃꯤꯇꯔ 2.5-3 ꯍꯥꯏꯒꯠꯆꯔꯛꯑꯦꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯎꯠꯆꯒꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯁꯣꯝꯗꯒꯤ ꯑꯥꯏꯔꯣꯡ ꯃꯔꯥꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯂꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯂꯥꯀꯥꯟꯗꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯅꯣꯡꯆꯨꯞ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯣꯡꯆꯨꯞꯁꯤ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯗꯩꯗ ꯂꯝꯕꯤ ꯑꯃ ꯆꯪꯉꯤ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯅꯤ ꯃꯣꯏ ꯅꯧꯅ ꯑꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯅꯧꯕ ꯁꯥꯕꯅꯤ PC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯕꯖꯂꯦꯡꯒꯥ ꯍꯥꯏ ꯃꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯅꯥꯀꯟꯁꯤꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯩꯇꯩ ꯈꯨꯟꯖꯥꯎ ꯔꯥꯖꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯁꯤꯒꯤ ꯈꯨꯟꯁꯤ ꯍꯧꯖꯤꯛ ꯑꯍꯟ ꯑꯃꯈꯛ ꯑꯩ ꯊꯦꯡꯅꯖꯈꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯕꯩꯁꯅꯞ ꯔꯥꯖꯨ ꯀꯧꯕ ꯑꯃꯈꯛꯅ ꯑꯍꯥꯟꯕ ꯈꯨꯟꯗꯥꯕ ꯍꯧꯔꯝꯕꯗꯒꯤ ꯔꯥꯖꯨꯕꯥꯔꯤ ꯍꯥꯏꯗꯅ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯃꯣꯏꯅ ꯁꯝꯅ ꯔꯥꯖꯨꯕꯥꯔꯤ ꯍꯥꯏꯔ ꯈꯪꯅꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦ ꯑꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯆꯪꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯅꯥꯂꯤ ꯁꯤꯗꯩꯁꯤꯗ ꯂꯝꯕꯤ 3 ꯐꯥꯡꯕꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯤ ꯁꯤꯒꯤ ꯌꯨꯝ ꯃꯥꯡꯗ ꯎꯔꯤꯁꯤꯃ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯗꯨꯀꯥꯟꯁꯨ ꯐꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯃꯥꯡꯗ ꯌꯨꯝ ꯑꯃꯒ ꯂꯩ ꯑꯁꯤꯁꯨ ꯗꯨꯀꯥꯟꯁꯨ ꯐꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯅꯥꯀꯟ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯂꯥꯛꯏꯕ ꯑꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯦ ꯑꯗꯨ ꯃꯣꯏꯗꯤ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯃꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯂꯣꯝꯗ ꯇꯥꯝꯅ ꯎꯈ꯭ꯔꯤꯕꯁꯤ ꯁꯣꯔꯕꯣꯟ ꯇꯤꯂꯥ ꯍꯥꯏ ꯁꯣꯔꯕꯣꯟ ꯇꯤꯂꯥ ꯆꯪꯐꯝꯁꯤ ꯑꯩ ꯌꯧꯖꯔꯨꯔꯕꯅꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯃꯥꯅ ꯃꯅꯤꯄꯨꯔꯤ ꯈꯨꯡꯒꯪ ꯍꯥꯏꯕꯗꯨꯗ ꯑꯁꯣꯝꯗ ꯆꯠꯂꯨꯔꯒ ꯑꯩ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯈꯣꯡꯅ ꯈꯔ ꯑꯣꯇꯣꯗ ꯑꯃꯨꯛ ꯍꯪꯒꯠꯆꯔꯛꯄꯅꯤ ꯀꯤꯂꯣꯃꯤꯇꯔ 1 ꯆꯠꯊꯖꯔꯨꯔꯦ ꯁꯣꯔꯕꯣꯟ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯃꯩꯇꯩ ꯌꯨꯝꯊꯣꯡꯁꯤ ꯍꯧꯖꯤꯛ 10ꯃꯨꯛꯇꯤ ꯂꯩ ꯍꯥꯏ ꯃꯁꯤ ꯁꯣꯔꯕꯣꯟ ꯇꯤꯂꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯑꯩ ꯆꯪꯉꯨꯕ ꯉꯝꯖꯔꯒꯅ ꯆꯪꯖꯒꯦ ꯑꯗꯨꯒ ꯆꯪꯖꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯕꯔꯖꯂꯪꯒꯥꯒꯤ ꯃꯩꯇꯩ ꯈꯨꯟ ꯔꯥꯖꯨꯕꯥꯔꯤ ꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯂꯣꯝꯗ ꯂꯩꯔꯤꯕ ꯁꯣꯔꯕꯣꯟ ꯇꯤꯂꯥꯗꯁꯨ ꯃꯩꯇꯩ ꯌꯨꯝꯊꯣꯡ 10ꯃꯨꯛ ꯂꯩ ꯁꯤ ꯁꯥꯒꯠꯂꯤꯕꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯁꯤꯒꯤꯁꯦ ꯑꯣꯖꯥꯔꯣ ꯃꯄꯨꯁꯦ ꯌꯨꯝꯕꯨ ꯌꯥꯎꯔꯤꯕꯣ ꯃꯥꯂꯤꯛ ꯅꯥꯏ ꯑꯣ ꯑꯍꯜꯂꯣ ꯑꯣ ꯌꯥꯔꯦ ꯊꯕꯛ ꯀꯟꯅ ꯊꯦꯡꯒꯨ ꯁꯨꯔꯤ ꯃꯥꯅꯦ ꯑꯩ ꯗꯤꯁꯇꯔꯕ ꯇꯧꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯖꯂꯪꯒꯥꯒꯤ ꯃꯩꯇꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨꯕꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝꯁꯤꯗ ꯆꯪꯖꯒꯦ ꯃꯁꯤ ꯑꯥꯏꯔꯣꯡ ꯃꯂꯥꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯂꯥ ꯆꯠꯄ ꯍꯥꯏꯂꯥꯀꯥꯟꯗꯤ ꯆꯠꯄ ꯂꯝꯕꯤꯗ ꯑꯥꯏꯔꯣꯡ ꯃꯂꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯐꯥꯗꯦ ꯍꯥꯏ ꯑꯗꯣ 3ꯃꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯦꯜꯂꯝꯃꯔꯣꯏ
ꯁꯤꯒꯤ ꯅꯣꯡꯆꯨꯞ ꯑꯣꯏꯗꯣꯏꯔꯥ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯅꯨꯃꯤꯠꯁꯤ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯨ ꯃꯈꯥ ꯑꯣꯏꯕ ꯃꯥꯜꯂꯤ ꯁꯤꯗꯩꯁꯤꯗ ꯍꯦꯛ ꯆꯪꯕ ꯁꯤꯗꯩꯁꯤꯗ PC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯕꯖꯔꯪꯒꯥ ꯂꯩꯔꯦ ꯅꯧꯅ ꯕꯤꯜꯗꯤꯡ ꯁꯥꯔꯤ ꯑꯔꯤꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯆꯪꯈ꯭ꯔꯒ ꯍꯦꯛ ꯊꯦꯛꯆꯤꯟꯕꯒ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯀꯨꯇꯔ ꯑꯃ ꯆꯠꯈ꯭ꯔꯤꯕ ꯇꯨ ꯍ꯭ꯋꯤꯂꯔ ꯑꯃ ꯆꯠꯈꯤꯕ ꯑꯁꯤ ꯍꯥꯏꯖꯤꯜꯂꯒ ꯃꯩꯇꯩ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏ ꯃꯩꯇꯩꯗꯨꯗ ꯆꯪꯖꯒꯦ अच्छा अच्छा सरकारी स्कूल तो PC हाइजे प्यारी चोरन हाइबने प्यारी चोरन हाइजना कलम्बा स्कूल ओर माने ममांगे हौजिकति सरकारगी ओइरबा याम चाउना सागली अदो गेट कासी याम फजबा मवोंगदा तौरकदौरिबा माली अव सिगिसे अदुम लेसिंगरगा मैतै खुन चंगदोरिमि राजूबारी हारिसे राजबारी हारगा जो अदुम खंगनै आये अदा ममांगदसु पंजगरे राजू कौबा मैतै वैष्णव अमना ख्वाइदगी हाना मोइदि साधुगा हाय अदा मैतै साधु अमना अहानबा खुंदाबा हौरंबा मफम ओइबना राजूबारी हारगा खंगनबनी हाइदना हाइबि सिदगी लैसिलगा मैतै खुनसी अदुम लैरेना हुजिकता अहन अमा साइकल तोंगगा थोकपिरअमनी ओ इराप लाप्तना अदुम लैरबा माले स्कूल से हानासु अदुम चावबजानी आई चंगजगे खुन हौरे खुन हेक हौबदा लाइसंगुम्बा अमा लाइसंग ओइरम ताइ अमा लै मैतैगी युम माली इबेमा नुपी मचा अमा मांगदा फनेक सेटपी अमा इबेमा सी मैतैगी युमला सिदी नतेबा मैतै युमसि कदाइदगी हौया मनुंगदा ओ मनुंगदा हौए मैतै नुपी मचा अमा मा कइनो जरिकिन अनि पुरगा चली अदो मनुंगदगी हौए सिदी अहानबा युमसिदी बर्जलिंगागी अखोइगी राजबारी हारगा समना खंगनबा सी मैतै खरा मनुंगदगी चंगजिलगा हौए मैतै नुपी मचा अमसु थोले बेम नंग मैतैरा मानी मैतैनी कायदा चलीबा स्कूल दा मा फोन तौरगा वरी साबा नि अदुना आई डिस्टर्ब तौनिंगिद्रे बंगाली हिंदू सिंग माले कोई मैतै इनाव मा फमले सी मैतै युमलो ओ सिदगी मैतै हौरिरा कयुमगी युमनो सिबो युमना करी युमना की युमनोबा पुखरमबंगिया इनाव वारी ngaktang साजिको आई चंगके चे इनाव मा फम लेरमे अदो मा आई इम्फाल गिनी कइनी हाइरे अदो थरवाई यावना याबिरे मागी लमगी पुखरी लुदान बनेबा इनाव मिं करी कोबा आई विक्रम का विक्रम से कयुमनो पुखरम नेबा सी नो युमलो सी खोयम ओ अदुदी ख्वाइ अहान नोइगी हा मचां कर खोयम ना ना फंग युम पुखरमबंगी युमना इहान हाले राजूबारी से राजू है मैतै नि आई तुमरो हां मैतै ओ मैतै ने बोजलंगा सु कवे होइने बोरजलेंगा अदु मैतै मणिपुरी बस्ती अदु गावगा कैम हाइद्रा हाइदेबा इनाव मिंदु करियबा पुखरमंगी विक्रम का उजि कै थबक तौरिगे आई मिजोराम दा लै मिजोराम दा ए मिजोलोन खंब्रो कै मिजोराम दा कैदरिनो आई इंजेक्टर थबक सो करिगिरा इंजेक्टर है सी कैनो कै गाड़ी की थवाई है तरे ओ वर्कशॉप यावबा आइजोल लेर काय लेनो ओ आइजोल दा ए नुगाय बिको उनो मिजोलोन ngang है आइजो मिजोराम दा लेरमी सही थेंखांग अनिरक लेरमबा 79 दai ai kon ga jar kot ke le ओ नोइ दि आखोइ खंगरोय दा आई मिजोराम मणिपुरी एसोसिएशन गाइना लेदना अमा दो आखोइ ना आई दो मोइ की चर्च की रो अदुगो जावरम मेना ए चर्च ते यावबो नतबा अमा ना ऑल मिजोराम मणिपुरी एसोसिएशन ने दो दुसु जावरे ओ आखोइ ना होंदोम गुमनी आई भाइस प्रेसिडेंट का ओरमने कोइ चही की चाक साबगी करी पैसा का खायमे नुगा एनीवे अदुना मिजोराम की वारी ओइरा अदु कैनोदी अखोइगी नोइ राजू बारी से मैतै युम कयम लेगे
Yum cham di katang hele. กะดีกะดีนั่งยุมนักนั่งนักขังบ่ได้องตะให้ปุครัมบ่เฮาเด้มาทั้งนี่ชิงก็ให้ Ding thau cha lay. นิ่งเท่าจำ Ding thau jam. Ah. Ding thau cha su lay. อันเท่าจ้าให้บ่วารีกันนั่นเลยนิ่งเท่าจำอะเดกี้ RK lay. นิ่งเทมจำไม่ยุ่มเลยเด้ Ah. อะเดกี้ Dagay di mom ham sagay ya begin. มุงคำ Mom hang lay. อะอังกปนี้น้อยคุณได้เลยกันน้อยคุณกิมารมดะขังเดดิก็ไม่ตอด้วยโน Sagay do khone thi jalo do bhai. ไอ้มณีปุรกีคุไรคนจำเลยใกล้กินนี่ก็ไอ้คุยกี่ยุ่มเลยกี่เย็ดโอยมันนิงมามังเดกันนากีสักไอ้กะดีเลยนะฮารอนเดไอ้ขังเดบใหญ่อะดูกี่กลุบตัวนั้นน้องไม่เข้มมิน Jam khang da ba bhamon su lay adi. อะดูขังกันเดบนี่อะดูขังเดดิก็ไม่ตอนี่คุยไม่เตยนะ suppose น้อยกี่จะน้อยมันนิงกี่ยุ่มสิกะดีโน Naurem นาวเรียมนี่ชินกะดีโน di khang dre. ดูอะดูนี่นั่งกี่มายุ่มกะยุ่มโนแล้วที่ชิกะยุ่งกี่ยุ่มโนบะ ไงรังบ่มเนี่ยบ่อะดูข้างนั้นก็ดำนี่ไกเนาะไอ้คนสำเลยไกกินมิดอุชแล้วก็ไอ้คุยเลยไกกิไอ้คุยยมเลยเด้อวางเด้งางคำเลยเด้งางคำเลยเด้ไข่เด้อคนสำเลยเด้ไข่เด้มเลยเด้อะไรกิจะเขาก็ไก่นอนเลยเด้ทางจำเลยเด้ผีจำเลยเด้อะดูเลยเด้ไก่เจลอยเนี่ยชิข้างบ่มโทอินน่ะ Thoi thoi. น้อยข้างเด้น้อยเลยไกเด้คุณเด้ยมซ้ำเขาเลยบ่กี้ไก่นกข้างเด้อดิกระหายเต้านี่อินโดน่ะมาอิงช่วยสินะกะริกิโนปุครีได้อิงช่วยสิกะริกิโนวาดีวานี่ Kon de gini. อิงยังวาเรมะขังเนี่ยอาสุกซากระบะไอที่หุมังโอโรตาเรดูว่าอาศิดาปุครีได้อิงโชว์บุดูไออุยบะไม่เตยนุปีนิเช่ให้นะอาดูก็ยังวะกะริกิโนอิงกันโนกับวอเตอร์ซัพพลายลักทริบรอ ขอจ้าขับไล่ที่นั่นแน่ นาเต้นเตยยุ่มเดจังยุ่มไกลเดโน นี่สิเนี่ย โอ้ชุดจังยุ่มเดลักวาระเนี่ยบะ ว่าไปไหนชู วาระนี่ที่ว่าดู ล่อ อีไม่เป็นมาไม่ใช่อีเบมามาสุดท้ายยำนานนะกระเทียนตลกไอ้เด้อน้อยที่ช่วยเตอร์ก็ลิลิกามาเด้ออีเบมามิงตั้งแต่หายมัวไอ้ยูทูบกินนี่ไอ้ใครกันไอ้กี่เดียงว่าปราสามได้ไล่เนี่ยไอ้ จ้าได้เหรอจ้า ใครนู่นนี่มิงดีหายุดนะ จ้าได้เหรอจ้า ไอ้ใครนู่นอันนู้นไม่ต้องดีใครเดียร์ตัวกี่ใครดูไปเลยนะมิโน่สิได้ยิน คนละปนิดาคนทางนาบันเนี่ยจะได้ดุมหลักปนิ ทางนับว่าทางนับดูยุมนักทางเดียทางนับว่าจะอดูกี่ยุมนักนี่เด็กทางเดียกัน ที่ว่าหนุนจะดุมเอาค่อย อิชากิมิงดี ไอ้กี่นิ่งรูปาเดบีเขาเลย กายุมโนกายุมนิงโน เช่เกโนเนี่ยคุยเดียม คุยเรื่องดีกี่ยุมปาลกภาษาไทยดีมาวันดีการียุมนัก คุยเดียมใช้ก็จะองค์กว่าอะไรเกโนน่ะนิ่งโนน่ะปุขมัม ปุครัมบัมกระวายกี้ อาศัยอาจุมนี่ โอชิเกียดุมโอบิครัมมวยมาเชสิงลอ ดิกรงกี้มวยมันนี่ มันนี่เนี่ยบ้าโอชิกิยุมมีเลยตรอ ที่จุมนี่เลยเด้อ่างเขาเลยมวยทำกัน โอทับกษัตริย์นักหิบะชีบิลดิ้งชิจุไม่เตกิยุมลอ ที่จุม ชินักกายุงกีโอยด้วยบ้า ที่เช่นเอาเลย นาวเรียมทับอิงหังตรงนั้นไปยาวรำมวยกี่เดียยุงแรมสกัดกี้ सरकार की तो बजारी तो मुझे पेंशन होए रे मुझे कहनो मते मनाओ मुझे दी पेंशन होए रे अमना जो ममना सरकार की छूट โอชิปปริยังสิระกันโนเสียไม่เตยงักแต่เนี่ยบ้าคุณจิกี้อินโดนมาอินโดนหายกันได้อีเตยมาหายกันได้อิสิงวนบุตรก็ได้ตัวน้องน้อยช่วยอิสิงวนจะลีระกันโนวอเตอร์ซัพพลายกี้อิสิงสุราลักตรอ अरे लाख त्रिक อันนี้ไลนุ่งกี้ปั๊มดีเห็นปั๊มดีเต่าตรอ नो आधा ले हो याद आधा लो दो อี आपको चिका खरा आई दी पैसा लुपा खरा वाना बा हाय तारे अदुना मैं युम ददी जुंग दबा सरकार की आसे जुंग बले या बा อาศัยปุระโฮเลยบ้า थक न बई जा न बई से โอกันโนดินนำดราเชลิงมันนำดินนำดรา नमदे นำเดียบ้า ดูนี่ทับไล่ดิซีเอ็มโหลดดิชิงจะท่ากันแต่ตั้งไงดิ โอ้สัพพลายดีรวยเลยบ้าไม่ฟังจากเช่นนี้นะลำบีสิแกยังคุยสมัยพลักภาษา อาชีคุยดีจะฮีมาดีดมหายมังงะรมหายก็จะกันเนาะดูว่าตาคุยลำดีเสียมักปัน ฮานาดี นาดีดม
กัดซาลัมบีนี่ กระจายลำมีเนี่ยบ่นงอยู่ทาเลคุ้มถูกปี มันเลยคมตกปี สิดาหุ้มพังบ่มันเลยนะ เสียหุ้มพัง หุ้มพังบ่สิท่วมจะอยู่ ช่วยเลยช่วยไม่ได้ ไม่เต้งหักแต่เนี่ยบ่เล่นกวนสั่นกัน ช่วยไม่ได้ สิไม่เต้กี่ไม่เต้กี่รถไหลช่างมันเลยดิซะกะดีโนกะดีไหลช่างเนาะอีบุดเอาไว้ที่ปักข้างบ่กี่ดอกฮาราบ่ก็ตบ่ฮาราดีบ่시 강에 강에 시주 징도 마사도 온다위나 버젤랭가 시죠 버젤랭가 할지까지 하리노 아다이다 아도 버젤랭가 할지까지 하이노 강브로보 메테일론다 랭가 할지까지 하이노 버젤랭가 할지까지 하이노 거기 좀 버젤랭가 하이나 좀 하이래 메테일론다수 좀 방라다수 ipa ipu de gum no tong na lang na baga na koi se baga na koi raga mai te se sig ma yai siga tang ta ba ne ba cha mu tang ta ba ne ba si nuju tha de si jo adum nungai ro mo yum ka ba nga kho ai la sang ji di khun mayam na sari ra ibudo pa khang ba gi lai ko na ma lanai kalli ro kai no sibo le kai gi ro o mai tei kang bu na sida lai ba sing na o harau da ri harau ba si amta tawdri hai ibudo pa khang ba gi sanglen ama sida lai re ada lai kon ga su adum chawi hai ta re sini labuk lam hang na ko sil le borjel lenga se adu yum di yam nunga yai fa ba yum ga su adum lai ne chek na ga sa ba 사라나 비나 사바시. 나는 뭐 그런 오이래. 시주 용간은 뭐 람비니냐. 이싱 속바 아묵 잣거들이로. 잣거리. 그냥 이사 생각 레이터네. 뭐 강우 짝 통야리. 뭐 뭐나 짝 통이 봐. 아도 마님 복나 이싱 홀리 봐. 이사 누파디 그리 떠리야. 이사 누파디 Kari min thuk thak tau nga. Kari min kau ke kari min kau ke. Kari min kau bi ke ba. Min hai ro. Ting min kari kau ke. Ai gi. Kari de no. Film ba kari video namini. Ai film se video phajara ni. Ai mai film a he ne he na phajabani. Ai video ga nam. Nati na min kok hai gi de. Ai gi. नतीने मयाम खंगदोरी मिना कई नो जहाँ मी अतई मयाम येंग बदो खुन खुन की मी येंगी दुना अकोई इने उरे अदु उरे खंगजदोरी मिना करी खुनिनो आइदी इम्फाल गिनी मणिपुर बाले 그 펌 싱혼 बदो वारा ब्रो वाना 펌 लेपु아이로 नो लेपुने आउत लेपुने नगी नमबो नमे ngasai wari salai वाना 펌 करी मिंगनो कयुम निंगो नो Soram ningon kara kari khungi. Hatai kara sora degi. Ai lap kare. Kale sora degi. Kale sora isi di hatai kale sora isi karimgan ching bra kai. Karimgan ne ba. Adagi sile isda yum pala iba. Sina kayum. Asina thonau jam. Ichanu pai maram da hai ba dong ta hai kai. Ichanu pa du di phu pa pesa pa phang moi phang da ba sura ga na ru po. Pi dukan khara phamme. Dukan ga di thabuk ti suri da na. 피 두간도 주냐 소도피래 비비드래 물로이더라 거기는 두간 판바이세 숏키버기 핫키버기 빠르가 나타지 판 야포테 아데 오직디 라우싱디 우브로 라우싱디 아마 우자드래나 요 싱나 룹나 아두디 까리 떠러가 юм디 뿌리바 마이비마 무리 떼 khara 떠러가 무리 추리보 댕기 빨리보 쟁박 추브로 빨리 쟁박 추브로 ôi sinh số rồi ai thôi lúc bây mục chẳng cái dengue dong tây yên kìa cái bây yôn bây giờ cái yôn đi vào yôn bây giờ dual bon đi lap rồi lap đi gari na sige por ha pa sige kia bhara kya lau ya du da mai bhara đi ni chala đi pa hum ra lai ô dual bon da ô ai chang cái ming du cái ming đi hai cái đấy ming hai đấy hai cái nào na cái gì rồi hai cái hai rồi 밍 하이가 머리부 민나이 밍 강도이버네 강도이 민네 까이노 밍 하이드리 오지 봐봐 아이 유튜브 아이도 다 가토리 미
ada mai tai kun apara sam gi kari gi chalaga Mite le bakiro. ai omani mai tai lebak manipur gi Manipur kari kunge. ai khurai ai du gi ni Kurai ya. Ai kurai de sei tama mi ni. khurai kana gi da Wajala bongo kita. khurai labongo Ti ma si gire. Ting man ma do lei di bo. ai khangdre Pa chau ting man ma do. khangdre Ojai ma san pa. o ai masakti khangna rang To ni ma ado lo khang bara. Ojala ma. khurai asi yam chaw gre ni Chao wi na do chu kurai du ga kurai kong pan. kongpan Kurai la mo. kongpan ai je laisam laikai bawa ai khangi mi adai di hendo khadi khangdre Adai kewa kai na lei gire o kewa di moira gam bua som sakhre maru pang na tana atai di khangdre akoi ga lapna khre ba Na me ko yu sobon dila kan. kewa gi de maru pang khangna ba ahal lam naharon jing lai ba moi du natra di khangna dre ba mari mata ma khangi kenu yam khra bon ni na o kewa ka chalu re ba moira gam bo o phare ka karai da chana doi no to sha Akoi pe phoi ru di ba. aseng bai ro nati karai dei no pat te gya Di la buk dei ni. labuk te gya chi ka dor cha doi no Akoi ke no ke ru kang su. o pero kang su di cha ma nei na de kang na su bu do hawai mangan ga hapro Mani. o nati ming de ong ta hai mo na icha na ni gya Nusi to ibi bi. nuksi tom bi kayum ningon no Airo ngarang bom ni lasam ningon la sam ningon ngang mon da pan ba kari khun ningon no ai cha jaribon kasargi jari bon karawai jari bon ka sargi si kai no je sarai di ko tingong kun tingong khung gya hailakan di district hoi ni ado hairo ne jari bon gi hairo jari bon ji ka sar woi dire ba hujik ti ana go jara ma so ibe mana kariya Ai di ke no ta khele. ta khele sai sakwi ta khele ya do ta khele kayum ningon no Ke no ni. Salam da jum pa lai ba mainam. mainam da ado kari khun ningon no Mainam ningon. mainam salam da palak pa ado kai mainam do kari lam gi no ba Mainam se ke no gi ni lala. lala ge o lala ga loi chalu re de is isu nupi masak panyama ma thole he imai phaje he ma dia na cha nupi ro sa Ai ma chan. hai nan ni masak phaje ni ngok so ngor na yang na ngok na mi ngok ta hai toi bi class ka tam ya ai ngasi chuti ro ma di wang tu ri mama di he le ho ja exam lai bani na metric exam le ba gya na je sigi school se tam bi ra pc da is toi bi ni he Saja bani ko. natin mama de he le wang bo ya mo phaje ai changu ki ko som pare o noi peru heu ga dung sida 좀 thau janing de bako noi kalen di yam sarang ni bo ai khang mo ngam dre ba toi bi na di ka mai khang kalen da Kurai da ke no lai bra. kana Plim gumba kai ku do. kai ku di khurai gi na te thangmai ban gi Thang mai ban gi ro. Adai di kurai da kana abia naw ro. abe naw ji top lom dai ni akoi ken ra pun da ba ma le da ma di khetri ga o ma na da Ai di ke no gi abia naw se kurai ke no kurai kong pa ni nai ta ri ba. moi top lom dai ni da Tu lom dai ro. Tu khona khong. khang de ai na la lam ba su yai wa Tu khona khong. to khong nang lom gi ni da Khang ai ne doi area da ai chahi ahum ro lai. o hujik su sei sei bo Chai. aseng bagi phajana sakpro Fajana chai. yung kai da no siro isai mati aba ngangmin na da yadre nga sigi kayam phajana ngangbono ai da ha as ising holi je ising ji angang jing na cycle gumba tawraga akhogi achaubodo o adu ju honbra kai nuksa sagra ji da moidi sadama ne ai di sare he sai adu se nang macha hon bai jo amuk tang chatle achaubo hon bai jo chatoi ntra cycle gumba da achaubo kaino do kari ba akhogi nang nami ongta debojit singa kayum yumna kaino ha yumna yumna khabadi sagai kaino gaura kaino gaura ji kaino noi moi yumna kaino ibema oman akong adu mo de exam adu khanggadam nang class ka tami 7 saben pare ai som changu ga as si borjalenga gi raju bari hari ba maitai leriba maitai su bangali su
ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯑꯍꯟ ꯑꯝꯇꯪ ꯑꯩ ꯎꯅꯖꯒꯦ ꯑꯍꯟ ꯌꯨꯝꯒꯗꯤ ꯌꯥꯝ ꯅꯥꯟꯅ ꯂꯩꯕꯒꯁꯨ ꯌꯥꯎꯋꯦ ꯑꯩ ꯑꯃꯨꯛꯇ ꯂꯩꯔꯛ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩꯔꯦ ꯆꯪꯉꯛꯑꯒ ꯑꯍꯨꯝ ꯐꯥꯡꯕꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏ ꯃꯁꯤ ꯈꯪꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯑꯩ ꯃꯩꯇꯩꯒꯤꯔꯣ ꯀꯥꯏꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯑꯩ ꯐꯖꯅ ꯃꯩꯇꯩꯒꯤ ꯑꯍꯟ ꯂꯩꯕ ꯃꯐꯝ ꯑꯃꯨꯛꯇ ꯊꯤꯔꯒ ꯆꯪꯖꯒꯦ ꯃꯩꯇꯩ ꯈꯨꯜꯂꯛꯅꯤ ꯃꯩꯇꯩ ꯃꯀꯜ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕ ꯂꯩ ꯅꯨꯄꯤꯁꯤꯡ ꯀꯔꯤꯁꯤꯡ ꯏꯕꯦꯝꯃ ꯅꯣꯏ ꯑꯍꯟ ꯂꯩꯕ ꯌꯨꯝ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯁꯤ ꯑꯍꯟ ꯂꯩꯕ꯭ꯔꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯏꯁꯀꯥꯔꯒ ꯌꯥꯝ ꯂꯩꯅ ꯁꯤꯗ ꯈꯨꯟꯁꯦ ꯑꯗꯣ ꯑꯩꯅ ꯑꯍꯟ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯁꯤꯗꯩꯗ ꯃꯌꯥꯝ ꯃꯣꯏ ꯃꯧ ꯅꯍꯥꯁꯤꯡ ꯀꯔꯤꯁꯤꯡ ꯁꯤꯁꯨ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯏ ꯗꯨꯀꯥꯟꯒ ꯂꯩ ꯏꯅꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯑꯩ ꯃꯤꯡ ꯔꯥꯖꯦꯟ ꯀꯧꯏ ꯀꯌꯨꯝꯅꯣ ꯑꯩ ꯃꯇꯨꯝꯅꯤ ꯃꯨꯇꯨꯝ ꯔꯥꯖꯦꯟ ꯏꯃꯥꯔ ꯊꯣꯛꯂꯛꯏꯁꯥ ꯏꯃꯥꯅꯤ ꯑꯣ ꯏꯃꯥꯗꯤ ꯑꯩ ꯀꯨꯆꯨꯒ ꯉꯧꯁꯣꯛ ꯉꯧꯏꯅ ꯏꯟꯗꯣꯟꯗꯤ ꯆꯍꯤ ꯀꯌꯥꯝ ꯁꯨꯕꯤꯔꯒꯦ 80 ꯁꯨꯔꯦꯕ ꯏꯆꯥꯅꯨꯄꯥ ꯀꯌꯥ ꯄꯣꯛꯏꯅꯣ ꯀꯔꯤ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯣ ꯁꯤꯒꯤ ꯑꯗꯨꯝ ꯑꯁ ꯏꯟꯗꯣꯟ ꯑꯣꯏꯗꯤ ꯏꯟꯗꯣꯟꯒꯤ ꯀꯨꯆꯨꯁꯤꯗꯤ ꯅꯣꯏ ꯂꯧꯗꯦꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ ꯅꯠꯇꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨ ꯕꯁꯇꯤ ꯀꯣ ꯔꯥꯖꯨꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯁꯨ ꯍꯥꯏꯕ꯭ꯔꯣ ꯔꯥꯖꯨꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯔꯥꯖꯨꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯃꯩꯇꯩ ꯌꯨꯝꯁꯤ ꯀꯌꯥꯝ ꯂꯩꯒꯦꯕ ꯃꯩꯇꯩ ꯌꯨꯝ 100ꯃꯨꯛ ꯂꯩꯕꯅꯦ ꯁꯤ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯇꯧꯔꯤꯁꯦ ꯃꯧ ꯐꯖꯕꯤꯒꯁꯨ ꯊꯣꯛꯏꯅꯦ ꯇꯧꯔꯤꯁꯦ ꯍꯥ ꯑꯗꯣ ꯈꯔ ꯑꯃꯅ 150ꯃꯨꯛ ꯍꯥꯏ ꯈꯔ ꯑꯃꯅ 100ꯃꯨꯛ ꯍꯥꯏ ꯃꯁꯤ 150ꯁꯤ ꯑꯣꯖꯥ ꯁꯤ ꯈꯨꯟꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯟꯗꯁꯨ ꯂꯩ ꯁꯤꯒꯤ ꯁꯣꯔꯣꯛꯀꯤ ꯋꯥꯡꯗ ꯁꯤꯒꯩ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯄꯨꯟꯕꯤꯗ 150ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯣ ꯁꯣꯔꯕꯣꯟ ꯇꯤꯂꯥꯁꯤꯁꯨ ꯕꯣꯔꯖꯂꯦꯡꯒ ꯑꯗꯨꯝ ꯆꯤꯡꯉꯤꯔꯥ ꯈꯨꯟ ꯑꯃꯇꯅꯤ ꯑꯣꯖꯥ ꯑꯣ ꯃꯥꯡꯗꯁꯨ ꯑꯃ ꯈꯨꯅꯧ ꯂꯩꯀꯥꯏ ꯑꯅ ꯂꯩ ꯈꯨꯅꯧ ꯂꯩꯀꯥꯏꯗꯨꯅ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯔꯤꯕ ꯈꯨꯅꯧ ꯂꯩꯀꯥꯏꯗ ꯌꯨꯝ 10ꯃꯨꯛ 10ꯃꯨꯛ ꯈꯔ ꯀꯟꯅ ꯂꯩ ꯑꯩ ꯆꯪꯉꯨꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯣꯏ ꯁꯤꯒꯤꯁꯤ ꯂꯧꯁꯤꯡ ꯎꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯧꯁꯤꯡꯁꯨ ꯑꯣꯖꯥ ꯍꯥꯟꯅ ꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡ ꯀꯌꯥ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯤꯁꯥꯔꯤ ꯄ꯭ꯂꯥꯅꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯐꯤꯁꯔꯤꯗ ꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧ ꯂꯩꯔꯤꯁꯤꯡꯁꯦ ꯂꯅꯥꯏꯒꯤ ꯍꯣꯏ ꯉꯥꯛꯇꯔꯥ ꯑꯣꯖꯥ ꯑꯣ ꯏꯅꯥꯎꯔꯥ ꯊꯣꯛꯂꯛꯏꯁꯥ ꯏꯅꯥꯎꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨ ꯅꯣꯏ ꯏꯃꯥ ꯂꯧꯕ ꯀꯨꯆꯨꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥ ꯀꯥꯟꯒꯤ ꯆꯤꯟꯖꯥꯛ ꯑꯣ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯗꯤ ꯂꯩꯕ꯭ꯔꯣ ꯀ꯭ꯂꯕꯁꯦ ꯑꯣꯖꯥ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯀ꯭ꯂꯕꯁꯦ ꯃꯃꯥꯡꯗ ꯀ꯭ꯂꯕ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯕꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯣꯖꯥ ꯀ꯭ꯂꯕ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯗ꯭ꯔꯦ ꯀ꯭ꯂꯕꯁꯦ ꯃꯥꯡꯈ꯭ꯔꯦ ꯊꯧꯕꯨꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯈꯨꯟꯒꯤꯅꯦꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤꯅꯦꯅ ꯂꯥꯏꯁꯪ ꯑꯃ ꯂꯩꯍꯧꯋꯤ ꯈꯨꯟꯒꯤ ꯑꯗꯨ ꯍꯔꯥꯎꯕꯗꯤ ꯇꯧꯗ꯭ꯔꯤ ꯃꯥꯅꯦꯀꯣ ꯍꯔꯥꯎꯕꯗꯤ ꯇꯧꯗ꯭ꯔꯤ ꯃꯍꯥꯗꯦꯕꯇꯤ ꯍꯔꯥꯎꯈ꯭ꯔꯦ ꯑꯣꯖꯥ ꯃꯍꯥꯗꯦꯕꯅ ꯀꯔꯣꯝꯗ ꯍꯔꯥꯎꯔꯤꯕ ꯃꯍꯥꯗꯦꯕꯁꯦ ꯁꯣꯝꯗꯒꯤ ꯑꯣꯖꯥꯅ ꯆꯪꯕꯤꯔꯛꯄꯗ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯃꯟꯗꯤꯔ ꯑꯣ ꯍꯦꯛ ꯆꯪꯉꯛꯄꯗ ꯂꯩꯕꯗꯨꯔꯣ ꯍꯣꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯂꯩꯁꯜꯂꯛꯄꯗ ꯂꯩꯕꯗꯣ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯗ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯟꯗꯤꯔꯁꯨ ꯃꯩꯇꯩꯒꯤꯔꯣ ꯃꯩꯇꯩꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯃꯩꯇꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯣ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯤꯡꯗꯣ ꯀꯔꯤ ꯕꯤꯀ꯭ꯔꯝ ꯑꯩ ꯃꯤꯡ ꯔꯥꯖꯦꯟ ꯀꯧꯏ ꯔꯥꯖꯦꯟ ꯍꯪꯕꯤ ꯔꯥꯖꯦꯟ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯑꯩꯗꯤ ꯑꯣꯖꯥ ꯑꯗꯨꯝ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯖꯩ ꯍꯣꯏꯅꯦ ꯒꯥꯔꯤꯗꯤ ꯎꯔꯦꯅꯦ ꯒꯥꯔꯤꯁꯤ ꯒꯥꯔꯤ ꯑꯇꯥꯡꯕꯁꯨ ꯂꯩꯔꯤꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯕꯖꯂꯦꯡꯒꯥꯒꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯔꯥꯖꯨ ꯕꯥꯔꯤꯁꯤꯗꯩꯁꯤꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯂꯩ ꯑꯗꯒꯤ ꯁꯤꯚꯤꯂꯤꯌꯥꯟꯁꯨ ꯂꯩ ꯑꯗꯒꯤ ꯁꯤꯕꯥꯏꯒ ꯈꯟꯕ ꯗꯤꯐꯦꯟꯁꯇ ꯂꯩꯕꯒ ꯂꯩꯕ꯭ꯔꯣ ꯂꯩ ꯁꯤꯕꯥꯏ ꯂꯩ ꯃꯥꯁꯇꯔ ꯂꯩ ꯄꯨꯂꯤꯁ ꯂꯩ ꯑꯣ ꯃꯈꯜ ꯃꯈꯜꯒꯤ ꯑꯣ CRPF ꯂꯩ ꯑꯣ ꯑꯗꯨ ꯊꯕꯛꯇꯤ ꯂꯣꯏ ꯇꯧꯅꯔꯤꯅ ꯇꯧꯅꯕ ꯌꯥꯎꯏ ꯁꯤꯒꯤ ꯂꯝꯕꯤ ꯆꯪꯉꯛꯏꯕ ꯁꯤ ꯂꯝꯕꯤ ꯐꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯐꯔꯛꯄ ꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 9-10 ꯁꯨꯖꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯂꯝꯕꯤ ꯅꯨꯡ ꯆꯥꯔꯝꯗꯦ ꯏꯟꯗꯣꯟ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯔꯝꯍꯥꯏꯅ ꯊꯣꯛꯑꯝꯃꯤ ꯁꯣꯔꯣꯛ ꯊꯣꯛꯄꯁꯦ ꯋꯥꯔꯝꯃꯦꯕ ꯑꯣ ꯑꯁꯤꯗ ꯀꯜꯕꯥꯠꯀ ꯂꯩꯔꯤꯁꯦ ꯍꯥꯟꯅꯗꯤ ꯎꯔꯣꯛ ꯊꯣꯡ ꯁꯥ ꯂꯩꯔꯝꯃꯤ ꯑꯣ
이싱주 쩌럼으로 사이자. 이승 이신에 마망도 이승시 뭐 럽바 야우리 엔디. 오. 너 두리엔디 까리 두리엔 이싱. 투렌세 거의 소나서라 투렌네 나만ning 투렌 부디나테 콩오이나 까다이다 따와. 까다칼 따와. 보락다 따. 보락다네. 보락다 따와. 보락기 이싱 모클라가주 정능아이 레이나. 보락기 이승나 알럽기 그나 야우리. Sraje noi imagi ai kuchu jidi kalak chai chai marpuda nakna ongta lawjage sa awoi ba as nok so I thangna ngauraga ba as fajaram gani bu 어제나 까일롱기네. ai ri imphal gini ada ahan namtaga unajagi ne ahan nupa khara lai suga jo kitang khaiba man 한 시디 어자 시자 망도 어자 말이거네. 어자 호렌드로엔. horendro kayungino 막선 나오르군. ai changje sidai si manung changri su mai tei ro 마이테이 부디 가장 망들로 시 아. LP 스쿨. si lp school LP가 앙고나디가 앙고나와티. manipuri medium lo मणिपुरी नते बेंगोली मीडियम mai tei oja yaubro मैते अजा जाउ कालिसा याउरी kalisa बेंगोली अनि adagi somdana kayam changi ba mitai सोमदा खरा मांग द लैदिगो yung kaya muk lagi ni yung tara mai mo amo lay ai sum changu gi ya podo ai khang sana jaw nare mo sana jaw ai khang sini mai tai gi yum jing ai de ja phale ai sum changu gi borjelenga gi rajubari manipuri basti jo hai raje na hai bada ada mai tai gi yum sing ni pukhri ji acho bol lei ada hojik si lau sing di kaya yadre adu akoi gi fishery akoi nga yok pagi tawraga tawge hai yum si phajana leibu jo masi su akoi gi jingdong gumba kainam sing mai tai be mama somda si tawri yum ni nuai na fishery hai ji pukhri acho bo sini ne adu fishery harasu hujik matam sida ising ikang kang badong na tawri se karam hai tawno sigi lambi sina khara pai sina kadom da thoin so ai dei di mai tai jil lo ra mana si be ma mai tai yum lai ba sida ka aswai bo bro law na wani law chamin sila ha turin lai bro na wani naming han hai go amta pupu da naming amta hai ai mami runi runi sagai khang bro no yum na khang bro mutum la akhong bom alai nang ya hayo ai ga mami malem talo malem chanu akhong bom la ma so dum na wani kai da no wa tu turin da kai doi no chalo nga pha doi ba noi mama hoi lai gi bro kam hai toi no ko ma papa da le ho papa na kam hai to ko phai no nga khang ne de natil kano in ching bra lu thum bra khunna kayam lap ke turia la de du wa de in bhai ai turin da nga pha ba dong ta ucha ge si su mi tai yum ni mamang da su lai ye kai turin yor bo adagi cha noi baba ro in ching isa in ching is mi atop pa ba si su mi tai gi yum la mayang gi oi re ba mamang gi si di mi tai gi la is film nami ne ba kalino sing thana bro kaino sing khana bole bo sum khulai bra natraga khulai phai turen le re ai turen da ongta turen maming kari ko khambra khangdia
ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯇꯨꯔꯦꯟ ꯃꯃꯤꯡꯕꯨ ꯀꯅꯥꯗ 나는 만지가. ꯅꯠꯇꯦ ꯅꯣꯏ ꯕꯕꯥꯗ ꯍꯪꯉ ꯂꯣꯏꯔꯦ ꯆꯠꯂꯣ 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 ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯦ ꯉꯥ ꯌꯥꯝ ꯐꯥꯔꯤꯅꯦ ꯁꯣꯝꯗ ꯅꯣꯏ ꯕꯕꯥ ꯂꯥꯛꯑꯕꯣ ꯅꯣꯏ ꯕꯕꯥ ꯂꯥꯛꯑꯕ꯭ꯔꯕ ꯑꯣ ꯀꯔꯤ ꯇꯨꯔꯦꯟ ꯀꯧꯒꯦ ꯁꯤꯕꯨ ꯍꯥ ꯇꯥꯗ ꯃꯥꯜꯂꯦ ꯇꯨꯔꯦꯟꯗꯤ ꯏꯁꯤꯡ ꯀꯠꯂꯤꯅꯤ ꯑꯗꯨ ꯉꯥꯗꯤ ꯐꯥꯅꯔꯤ ꯈꯨꯠꯅ ꯑꯗꯨꯝ ꯐꯥꯕꯅꯤꯅꯦ ꯏꯅꯥꯎ ꯀꯔꯤ ꯇꯨꯔꯦꯟ ꯀꯧꯒꯦ ꯁꯤꯕꯨ ꯖꯥꯔꯤꯕꯣꯡ ꯖꯥꯔꯤꯕꯣꯡꯒꯤ ꯃꯤꯅ ꯁꯤꯗ ꯉꯥ ꯐꯥꯔꯤꯕ ꯖꯥꯔꯤꯕꯣꯡ ꯀꯔꯤ ꯈꯨꯟꯒꯤ ꯂꯩꯍꯧ ꯄꯣꯛꯄꯤꯒꯤ ꯑꯣ ꯃꯩꯇꯩꯁꯨ ꯀꯩꯅꯣꯁꯨ ꯂꯣꯏ ꯐꯥꯕ꯭ꯔꯣ ꯀꯔꯤ ꯀꯔꯤ ꯉꯥ ꯐꯥꯒꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯌꯥꯎꯗꯕ ꯑꯣ ꯁꯤ ꯁꯨꯝꯗ ꯌꯨꯝꯗ ꯆꯥꯅꯕꯒꯤ ꯑꯣ ꯌꯣꯟꯅꯕꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯔꯝꯃꯣꯏꯕ ꯑꯣ ꯏꯅꯥꯎꯁꯤ ꯂꯩꯍꯧ ꯄꯣꯛꯄꯤꯒꯤꯅꯦ ꯌꯥꯔꯤꯕꯣꯡꯒꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯨꯔꯦꯟꯅꯦ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯇꯜꯂꯦ ꯆꯞ ꯃꯥꯟꯅꯩꯅꯦ ꯇꯧꯔꯤꯁꯦ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯁꯦ ꯑꯃꯨꯛ ꯆꯠꯆꯒꯦ ꯌꯨꯝꯗꯁꯨ ꯏꯁꯤꯡ ꯍꯣꯟꯐꯝ ꯂꯩꯕ꯭ꯔꯣ ꯇꯨꯔꯦꯟꯗꯩ ꯁꯣꯛꯀꯗꯕ ꯑꯦ ꯇꯨꯔꯦꯟꯗꯩ ꯏꯁꯤꯡꯗꯨꯅ ꯀꯩꯗꯧꯗꯣꯏꯕ ꯉꯥꯈꯣꯅꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯊꯕꯛ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯟ ꯂꯣꯛ ꯄꯤꯊꯛꯇꯣꯏꯔꯣ ꯅꯠꯇꯦ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯣꯏꯁꯤꯕꯨ ꯁ꯭ꯋꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯩ ꯁꯣꯛ ꯌꯥꯗ꯭ꯔꯣ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯃꯊꯧ ꯇꯥꯏꯌꯦ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥ ꯏꯁꯤꯡꯁꯦ ꯏ ꯌꯥꯝ ꯋꯥꯅ ꯆꯠꯂꯦꯗ ꯁꯤꯁꯨ ꯃꯌꯥꯡꯒꯤ ꯌꯨꯝ ꯅꯠꯇꯦ ꯁꯤꯗꯤ ꯃꯌꯥꯡꯒꯤ ꯅꯠꯇꯦ ꯃꯥꯂꯣ ꯃꯌꯥꯡꯒꯤ ꯌꯨꯝꯅꯦꯕ ꯑꯣ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯦꯕ ꯁꯨꯊꯣꯏꯕꯤꯅ ꯍꯥꯏꯁꯦ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯍꯥꯏꯁꯦ ꯉꯁꯤ ꯀꯔꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯣ ꯉꯁꯤꯗꯤ ꯑꯗꯨ ꯉꯁꯤꯗꯤ ꯀꯥꯗꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯣꯟꯒꯤꯗꯤ ꯀꯁꯥꯔꯣꯝꯒꯤ ꯌꯥꯔꯤꯕꯣꯜꯂꯣꯝꯒꯤꯗꯤ ꯂꯣꯟꯒꯤꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯀꯔꯤ ꯀꯔꯤ ꯌꯦꯛꯅꯆꯤꯡꯕꯒꯤꯗꯤ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯩꯅꯣꯁꯤꯡꯅ ꯇꯧꯗꯕꯒꯤꯅꯤ ꯃꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯔꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯗꯅ ꯇꯧꯔ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯟꯇꯤꯗ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯑꯩꯅ ꯌꯥꯔꯤꯕꯣꯝꯗ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯂꯩꯖꯔꯝꯕꯗꯨ ꯅꯨꯡꯗꯥꯡ ꯑꯃ ꯐꯥꯎꯕ ꯒꯦꯠꯀꯤ ꯁꯣ ꯄꯥꯟꯕꯁꯨ ꯂꯩꯇꯦ ꯂꯣꯏ ꯌꯨꯝ ꯂꯣꯏꯅꯃꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯁꯥꯟꯇꯤꯗ ꯆꯤꯛꯅ ꯒꯦꯠ ꯂꯣꯜꯂꯤꯁꯦ ꯁꯟ ꯂꯣꯛ ꯆꯪꯗꯅꯕꯅꯤ ꯆꯨꯝꯅꯒꯤ ꯍꯥꯏꯖꯤꯟꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯧꯅ ꯑꯩꯈꯣꯏꯒꯤ ꯁꯣꯒ ꯄꯥꯟꯅꯗꯅ ꯀꯩꯗꯧꯗꯅ ꯀꯧꯊꯣꯛꯅꯗ꯭ꯔꯗꯤ ꯍꯦꯛꯇ ꯊꯣꯡ ꯒꯦꯠ ꯀꯣꯟꯊꯣꯡ ꯍꯥꯡꯕ ꯌꯥꯗꯕꯒꯤ ꯚꯥꯕꯇꯣ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯄꯪꯆꯪꯗ ꯆꯪꯕ ꯌꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯖꯂꯦꯡꯒꯥꯒꯤ ꯔꯥꯖꯨꯕꯥꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯑꯩ ꯑꯍꯜ ꯑꯃꯇꯪꯗꯤ ꯑꯩ ꯎꯅꯖꯒꯦ ꯆꯨꯝꯅ ꯑꯩ ꯌꯨꯇꯨꯕꯀꯤꯅꯦ ꯀꯥꯏꯅꯒ ꯆꯪꯉꯒ ꯇꯧꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯀꯩꯒꯨꯝꯅꯣ ꯁꯤ ꯂꯩꯔꯤꯁꯦ ꯑꯆꯣꯏꯕꯝ ꯏꯄꯥꯝꯒꯤꯗꯤ ꯏꯄꯥꯝꯅ ꯑꯩ ꯁꯨꯅꯥꯏꯒꯤꯅꯤ ꯁꯣꯅꯥꯏ ꯀꯔꯤ ꯁꯨꯅꯥꯏ ꯆꯥꯟꯄꯨꯔꯒꯤ ꯆꯥꯟꯄꯨꯔꯒꯤ ꯑꯣ ꯀꯩꯅꯣꯁꯤꯡꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯣꯖꯥ ꯑꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯔꯥ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯅꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯗꯨ ꯀꯔꯤ ꯍꯥꯏ ꯁꯤꯜꯄꯨꯔꯤ ꯑꯦꯝ ꯏ ꯁ꯭ꯀꯨꯜ ꯏ ꯂꯥꯞꯄꯤꯅꯦ ꯑꯗꯨꯗ ꯂꯥꯞꯄꯤ ꯑꯗꯨꯝꯕ ꯑꯣꯖꯥꯒ ꯑꯣꯏꯕ ꯑꯝꯇꯪ ꯑꯩꯅ ꯎꯅꯖꯅꯤꯡꯕ ꯑꯩꯈꯣꯏ ꯀꯌꯥꯝ ꯊꯕꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯀꯌꯥꯝ ꯂꯩ
ꯀꯩꯗꯧꯋꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯕꯤꯔꯦꯟꯗ꯭ꯔꯣ ꯑꯣ ꯁ꯭ꯋꯥꯏꯗꯤ ꯐꯤꯔꯣꯟꯗꯤ ꯃꯩꯇꯩꯒꯤ ꯐꯤꯔꯣꯟꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯏ ꯁꯨꯝ ꯌꯣꯟꯕꯗꯨ ꯂꯩꯔꯤ ꯌꯣꯟꯕꯁꯤ ꯁꯣꯝꯒꯤ ꯃꯤꯅ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯃꯤꯒꯁꯨ ꯂꯥꯛꯄ꯭ꯔꯣ ꯃꯅꯤꯄꯨꯔ ꯃꯤꯒꯗꯤ ꯂꯥꯛꯇꯦ ꯁꯨꯝ ꯀꯁꯥꯔꯒꯤ ꯑꯣꯏꯅ ꯑꯣ ꯃꯌꯥꯝ ꯂꯥꯛꯏ ꯑꯣ ꯀꯩꯅꯣꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯕꯥꯃꯣꯟ ꯂꯩꯕ꯭ꯔꯣ ꯀꯩꯅꯣꯁꯤꯕꯣ ꯃꯃꯣꯟ ꯂꯩ ꯁꯣꯟ ꯀꯨꯅꯥꯗ ꯑꯣꯖꯥ ꯑꯗꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯀꯤꯔꯇꯣꯟꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯔꯤ ꯑꯁꯤ ꯅꯣꯡꯃꯥꯏ ꯂꯩ ꯂꯣꯏꯅ ꯂꯩ ꯑꯄꯣꯛꯄ ꯁꯅꯥꯃꯍꯤꯒꯁꯨ ꯂꯩꯕ꯭ꯔꯣ ꯈꯨꯟꯁꯤꯕꯣ ꯁꯅꯥꯃꯍꯤꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯑꯄꯣꯛꯄꯅꯤ ꯑꯄꯣꯛꯄꯔꯣ ꯑꯄꯣꯛꯄꯒꯤ ꯋꯥꯠꯇꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯖꯥꯔꯤ ꯕꯣꯂꯨꯝꯗ ꯋꯥꯠꯇꯅ ꯂꯩ ꯑꯣꯖꯥ ꯂꯩꯌꯥ ꯑꯦ ꯐꯩ ꯂꯪꯉꯥ ꯈꯨꯟꯁꯤꯒ ꯋꯥꯠꯇꯅ ꯂꯩ ꯑꯣ ꯏꯁꯩ ꯁꯛꯄꯒ ꯂꯣꯏ ꯂꯩ ꯑꯗꯣ ꯄꯨꯡ ꯌꯩꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯄꯨꯡꯁꯦ ꯈꯔ ꯋꯥꯠꯄ ꯑꯩꯈꯣꯏ ꯑꯩ ꯅꯤꯄꯥꯗꯣ ꯑꯧ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏ ꯗꯥꯏ ꯊꯨꯅ ꯈꯜꯂꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ ꯏꯀꯥꯏꯒꯗ ꯍꯥꯏ ꯀꯩꯅꯣ ꯑꯣꯖꯥꯅꯤ ꯍꯣꯏꯒꯤ ꯀꯩꯅꯣ ꯏꯇꯩꯃꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯕꯨ ꯑꯥ ꯆꯟꯗ꯭ꯔ ꯈꯣꯝꯕꯤ ꯀꯧꯏ ꯆꯟꯗ꯭ꯔ ꯈꯣꯝꯕꯤꯌꯥ ꯑꯗꯣ ꯀꯔꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯒ ꯁꯨꯔꯒꯦ ꯆꯍꯤ ꯑꯥ ꯆꯍꯤꯁꯦ ꯁꯨꯝ ꯑꯟꯗꯥꯖꯤ ꯑꯃ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯏ ꯀꯩꯅꯣꯗ ꯆꯍꯤ ꯍꯨꯝꯐꯨ ꯇꯔꯦꯠ ꯅꯤꯄꯥꯜ ꯑꯗꯨꯋꯥꯏꯗ ꯈꯔ ꯑꯣ ꯊꯣꯏꯗꯣꯛꯅꯁꯨ ꯀꯩꯅꯣ ꯊꯕ ꯑꯣ ꯍꯣꯏ ꯑꯗꯨ ꯀꯔꯤ ꯏꯆꯥꯁꯤꯡꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯤꯕ ꯏꯆꯥꯁꯤꯡ ꯊꯕꯛ ꯇꯧꯕ ꯌꯥꯎꯏ ꯈꯔ ꯀꯔꯤ ꯏꯆꯥ ꯅꯨꯄꯥ ꯀꯔ ꯃꯔꯤꯅꯤ ꯑꯍꯨꯝꯅꯤꯅꯦ ꯑꯥ ꯑꯃꯅ ꯑꯍꯟ ꯑꯃ ꯈꯔ ꯒꯥꯔꯤ ꯊꯧꯏ ꯈꯔ ꯊꯧꯔꯝꯃꯒꯅꯦ ꯑꯥ ꯆꯍꯤ ꯏꯝꯐꯥꯜ ꯂꯩꯔꯦ ꯊꯧꯕ ꯊꯧꯕ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯅꯩ ꯑꯩ ꯌꯥꯏꯃꯗꯨꯅ ꯑꯥꯗ ꯀꯩꯅꯣꯗ ꯒꯣꯋꯥꯗꯅꯦ ꯊꯕꯛ ꯇꯧꯏ ꯑꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯅꯨꯡꯉꯥꯏꯕꯁꯨ ꯃꯥꯜꯂꯤ ꯂꯧꯁꯤꯡꯗꯤ ꯁꯨꯕ ꯌꯥꯅꯗ꯭ꯔꯕꯣ ꯁ꯭ꯋꯥꯏꯁꯤꯕꯣ ꯑꯇꯣꯝꯕꯗꯨꯅ ꯑꯥꯌꯣꯟꯗ ꯑꯇꯣꯝꯕꯗꯨꯅ ꯑꯥꯌꯣꯟꯗ ꯀꯝꯃꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯛꯄꯗꯅꯦ ꯏꯆꯥꯎꯁꯤꯅ ꯑꯣ ꯑꯗꯨ ꯂꯧ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒ ꯆꯥꯅꯔꯤꯅꯣ ꯁ꯭ꯋꯥꯏꯒꯤ ꯈꯨꯟꯒꯤꯁꯤꯕꯣ ꯑꯗꯨꯝ ꯑꯃ ꯉꯝꯗꯕ ꯀꯔꯕꯥꯔ ꯇꯧꯅ ꯆꯥꯅꯤ ꯀꯔꯕꯥꯔ ꯇꯧꯅ ꯂꯧꯁꯤꯡꯗꯗꯤ ꯏꯆꯥ ꯑꯃ ꯑꯥꯏꯖꯣꯜ ꯂꯩꯔꯤꯗꯤ ꯀꯔꯤ ꯏꯆꯥꯅꯤ ꯃꯥꯗꯤ ꯃꯥ ꯊꯕꯛ ꯇꯧꯋꯤ ꯑꯥꯏꯖꯣꯜ ꯑꯇꯣꯝꯕꯗ ꯄꯥꯏ ꯑꯇꯣꯝꯕꯗꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤ ꯀꯩꯅꯣ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦꯗ ꯑꯣ ꯍꯣꯏꯅꯦ ꯊꯕꯛ ꯑꯃꯕꯨ ꯇꯧꯔꯗꯤ ꯐꯩꯅꯦ ꯁꯤ ꯀꯣꯂꯨꯞꯁꯤ ꯀꯔꯤ ꯑయ్ꯌꯦ ꯖꯥꯎꯒꯤꯗꯣ ꯑꯆꯣꯏꯕꯝ ꯃꯣꯡꯈꯥꯡꯕꯝ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯦꯀꯣ ꯁꯨꯃꯥꯡꯒ ꯄꯨꯜꯂꯗꯅ ꯑꯣ ꯐꯩꯌꯦ ꯌꯥꯎꯁꯪꯒꯗꯤ ꯇꯧꯕ꯭ꯔꯣ ꯀꯌꯥꯝ ꯇꯧꯏ ꯁ꯭ꯋꯥꯏꯗ ꯊꯥꯕꯜꯒ ꯆꯣꯡꯕ꯭ꯔꯣ ꯅꯨꯄꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯆꯣꯡꯉ ꯌꯥꯎꯏ ꯆꯣꯡꯉꯤ ꯃꯌꯥꯝ ꯆꯣꯡꯉꯤ ꯑꯣ ꯍꯟꯗꯛꯀꯤꯗꯤ ꯍꯥꯏꯖ ꯉꯝꯗ ꯅꯣꯏ ꯆꯣꯡꯉꯦ ꯀꯥꯡꯒꯗꯤ ꯆꯤꯡꯕ꯭ꯔꯣ ꯀꯥꯡꯁꯦ ꯑꯩꯅ ꯈꯪꯗꯉꯩ ꯁꯖꯥꯡꯉꯩ ꯆꯤꯡꯁꯦ ꯍꯥꯟꯅ ꯌꯥꯝ ꯆꯤꯡꯉꯝꯃꯤ ꯀꯥꯡ ꯑꯣ ꯑꯩꯅ ꯂꯥꯛꯉꯩꯒꯤꯗꯤ ꯆꯍꯤ ꯌꯥꯝꯃꯝꯃꯅꯤꯗ ꯑꯗꯨꯗꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯁꯨꯔꯝꯃꯅꯤ ꯃꯣꯏꯅ ꯀꯥꯎꯅꯦꯗ ꯑꯃꯨꯛ ꯀꯨꯏꯔꯝꯃꯤ ꯆꯤꯡꯗ꯭ꯔꯦꯕ ꯑꯗꯨ ꯕꯥꯃꯣꯟ ꯃꯥꯝꯗꯣꯞꯇ ꯆꯣꯏꯗꯦꯞꯀꯥꯗꯤ ꯆꯣꯡꯗ꯭ꯔꯣ ꯀꯥꯡ ꯆꯤꯡꯗ꯭ꯔꯦ ꯑꯣꯅꯦ ꯑꯄꯣꯛꯄ ꯑꯣꯏꯔꯝꯃꯤꯅ ꯑꯗꯨ ꯁꯤ ꯂꯥꯜꯂꯤꯅ ꯑꯩꯈꯣꯏ ꯖꯍꯥꯎ ꯑꯄꯣꯛꯄ ꯑꯣꯏꯖꯁꯅꯨ ꯒꯧꯔꯒꯤ ꯑꯣꯏꯁꯅꯨ ꯄꯨꯟ ꯇꯧꯃꯤꯟꯅꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯗꯤ ꯑꯗꯨꯗ ꯂꯩꯌꯦ ꯆꯠꯅꯤꯡꯕ ꯑꯗꯨꯝ ꯆꯠꯇꯅ ꯀꯩꯅꯣ ꯍꯔꯥꯎ ꯀꯨꯝꯍꯩꯅꯤ ꯆꯠꯂ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯁꯨ ꯖꯒꯕꯣꯟꯙꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯨꯗ꯭ꯔꯁꯨ ꯖꯣꯏꯗꯦꯕ ꯆꯣꯡꯕꯒꯤ ꯗꯩꯗ ꯑꯩ ꯈꯨꯕꯥꯛꯀ ꯈꯨꯗꯅ ꯈꯦꯆꯤ ꯆꯥꯔꯨꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯒꯤ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯕꯥꯃꯣꯟꯁꯤꯡꯁꯨ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯄꯣꯛꯄꯒꯤ ꯇꯧꯕꯗ ꯑꯗꯨꯝ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯀꯔꯤꯒꯤ ꯃꯣꯏꯅ ꯑꯄꯣꯛꯄꯅꯤ ꯑꯗꯨꯅꯦꯅ ꯀꯔꯤꯒꯤ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯑꯦ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤꯅꯣ ꯍꯩꯅꯧ ꯄꯥꯟꯕ꯭ꯔꯣ ꯁꯤꯕꯣ ꯃꯄꯥꯟꯗꯤ ꯌꯥꯝ ꯁꯥꯠꯇꯕ ꯃꯥꯜꯂꯦ ꯁꯥꯠꯂꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯒꯦ ꯈꯨꯟ ꯆꯠꯆꯕꯅꯤ ꯏꯕꯦꯝꯃ ꯌꯨꯇꯨꯕ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ ꯃꯔꯛꯇ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯕꯦꯝꯃꯁꯨ ꯌꯥꯎꯔꯛꯑꯅꯤ ꯀꯣ ꯑꯗ ꯑꯗ ꯑꯩꯗꯤ ꯌꯥꯎꯗ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯈꯨꯟꯒꯤ ꯇꯧꯖꯕꯅꯦꯕ ꯈꯨꯟꯒꯤ ꯑꯩ ꯑꯞꯄꯔ ꯑꯁꯥꯝꯗꯒꯤ ꯂꯥꯛꯏꯅꯤ ꯑꯩ ꯊꯣꯛꯆꯔꯛꯑꯦ ꯃꯁꯤ ꯑꯣꯖꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯎꯅꯅꯤꯡꯉꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀꯩꯅꯣ ꯈꯔ ꯍꯪꯖꯅꯤꯡꯕ ꯂꯩꯔꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤ ꯀꯔꯤꯅꯣ ꯀꯥꯏꯕꯗ ꯈꯪꯉꯝꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯆꯥꯛ ꯆꯥꯔꯤ ꯃꯁꯤꯅꯤ ꯑꯗꯣ ꯌꯥꯝꯅ
ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯃꯌꯥꯎꯕ ꯑꯗꯨꯒ ꯋꯥꯕꯒꯤꯗꯤ ꯑꯋꯥꯕꯅꯗꯤ ꯌꯥꯝ ꯋꯥꯕ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕ ꯀꯣ ꯀꯩꯌꯨꯝꯅꯣ ꯃꯣꯏ ꯅꯣꯏꯒꯤ ꯌꯨꯝꯅꯥꯛ ꯅꯥꯎꯔꯣꯏꯕꯝ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕ ꯀꯔꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕ꯭ꯔꯣ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕꯁꯦ ꯀꯔꯤ ꯀꯗꯥꯏꯗ ꯑꯦꯝ ꯏ ꯁ꯭ꯀꯨꯜꯗ ꯀꯗꯥꯏꯋꯥꯏꯒꯤ ꯁ꯭ꯀꯨꯜꯅꯣ ꯑꯣ ꯑꯗꯨ ꯑꯣꯖꯥꯁꯦ ꯑꯩ ꯎꯅꯖꯔꯒ ꯁꯤꯗꯩꯁꯤꯗ ꯃꯤꯁꯤꯡ ꯅꯨꯡꯁꯤꯡ ꯅꯝꯕꯔ 1 ꯕꯖꯔꯂꯦꯡꯒꯥ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯀꯥꯏꯅ ꯍꯪꯖꯒꯦ ꯇꯧꯅꯤ ꯃꯥꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯤꯡꯐꯥꯎꯗꯤ ꯍꯥꯏ ꯌꯥꯏꯅ ꯁꯨꯖꯣꯏ ꯂꯩꯔꯝꯃꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯇꯧꯋꯦ ꯑꯗꯣ ꯃꯥ ꯚꯤꯗꯤꯑꯣꯗ ꯎꯠꯄꯤꯒꯅꯣ ꯍꯥꯏꯅ ꯇꯧꯅ ꯃꯥ ꯎꯠꯆꯗꯦ ꯃꯣꯏꯒꯤ ꯁꯪꯒꯣꯏ ꯎꯠꯆꯔꯤꯁꯤꯅꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯂꯩꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯝꯕꯔ 1 ꯁꯤꯗꯩꯁꯤꯗ ꯅꯪ ꯆꯥꯎꯔꯥꯛꯄ ꯈꯪꯕ꯭ꯔꯣ ꯃꯤꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯁꯤꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯅꯣꯏꯁꯦ ꯔꯥꯖꯨ ꯕꯥꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯤ ꯑꯗꯨꯅ ꯌꯨꯝꯊꯣꯡꯅꯤꯅ ꯃꯤꯅꯤꯠ 150ꯒꯁꯨ ꯄꯥꯏ ꯍꯥꯏ 150 ꯆꯅꯤꯒ ꯃꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯝ ꯃꯤ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯁꯨꯝ ꯇꯥꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯁꯤꯡꯁꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯁꯥꯝꯒꯤ ꯃꯩꯇꯩꯁꯤꯡ ꯀꯣꯏꯕꯗ ꯅꯣꯏꯒꯤ ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯅꯠꯇꯦ ꯑꯉꯥꯡ ꯆꯤꯟꯊꯣꯛꯄꯤ ꯇꯧꯋꯦ ꯑꯣ ꯑꯉꯥꯡꯒꯤ ꯍꯣꯏꯅꯦ ꯅꯣꯏ ꯊꯣꯡꯒꯥꯟ ꯆꯪꯉꯛꯄꯒꯤ ꯒꯦꯠꯇꯤ ꯑꯩ ꯍꯥꯡꯉꯒ ꯑꯗꯨꯝ ꯆꯪꯉꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯪꯉꯛꯄꯗ ꯌꯨꯝꯒꯤ ꯀꯩꯅꯣ ꯀꯣꯂꯥꯞꯁꯤꯕꯜꯁꯤ ꯁꯣ ꯂꯣꯜ ꯂꯩꯔꯝꯃꯦꯕ ꯑꯣ ꯑꯉꯥꯡꯒꯤꯅꯦꯕ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕ ꯑꯩꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯏꯟꯇꯔꯦꯁꯇꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗꯨꯗꯤ ꯉꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯑꯦꯠꯂꯤꯁ ꯑꯁꯥꯝꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯔꯃꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯁꯦ ꯑꯩ ꯁꯨꯝꯕ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯑꯩ ꯇꯥꯛꯆꯒꯦ ꯑꯩ ꯍꯥꯟꯅꯒꯤ ꯑꯩ ꯍꯣꯕꯤꯅꯤ ꯑꯩ ꯉꯔꯥꯡ ꯁꯥꯊꯂꯥ ꯆꯠꯆꯔꯨꯏꯀꯣ ꯁꯥꯊꯂꯥꯁꯦ ꯑꯩꯅ 1998ꯗ ꯑꯩꯅ ꯇꯧꯖꯔꯝꯕ ꯃꯟꯊꯂꯤ ꯆꯦꯐꯣꯡꯗ ꯑꯩ ꯈꯣꯡꯅ ꯆꯠꯂꯒ ꯏꯁꯤꯡ ꯂꯩꯈꯣꯝꯗ ꯆꯠꯂꯒ ꯑꯩ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯅ꯭ꯌꯨ ꯄꯦꯁꯟ ꯅꯠꯇꯦꯕ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯕ ꯑꯩ ꯃꯟꯊꯂꯤ ꯆꯦꯐꯣꯡ ꯁꯅꯊꯣꯡ ꯍꯥꯏꯅ ꯑꯃ ꯇꯧꯔꯝꯃꯤ 1994 ꯇꯨ ꯏꯝꯐꯥꯜꯗ ꯑꯗꯨꯏꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯩ ꯀꯣꯂꯝ ꯑꯃ ꯍꯥꯞꯄꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯒꯤ ꯑꯁꯥꯝꯒꯤ ꯈꯨꯡꯒꯪꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯉꯝꯖꯕ ꯃꯑꯣꯡꯗ ꯍꯥꯞꯄꯒ ꯑꯩꯒꯤ ꯄꯦꯁꯟ ꯑꯃ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒꯤ ꯀꯔꯤꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯃꯤ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯁꯣ ꯌꯪ ꯑꯩ 70ꯗ ꯆꯠꯂꯤꯅꯤ ꯑꯗꯨꯅ ꯑꯩ ꯉꯝꯃꯤꯉꯩꯁꯤꯗꯩꯁꯤꯗ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯅꯃꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯀꯣ ꯁꯨꯖꯩ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯅꯪ ꯁꯛꯇ ꯅꯪ ꯁꯛ ꯑꯗꯨꯛ ꯐꯖꯕꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯍꯥꯏꯕꯤꯔꯁꯨ ꯐꯔꯦ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯔꯥꯖꯦꯟ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯔꯥꯖꯦꯟꯗꯨꯕꯨ ꯂꯩꯔꯤꯕ ꯔꯥꯖꯦꯟ ꯑꯣ ꯔꯥꯖꯦꯟ ꯑꯁꯤꯅꯅꯤ ꯔꯥꯖꯦꯟ ꯂꯩꯕ꯭ꯔꯣ ꯑꯩ ꯅꯪ ꯆꯥꯛ ꯆꯥꯔꯤꯕ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯔꯖꯂꯪꯒꯥꯁꯤ ꯀꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯆꯤꯡꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯚꯣꯠꯁꯤ ꯀꯔꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯥꯔꯤꯗꯣ ꯀꯔꯤ ꯀꯦꯟꯗ꯭ꯔꯅꯣꯕ ꯑꯩ ꯅꯪꯒꯤ ꯐꯣꯟ ꯙꯣꯂꯥꯏ ꯆꯤꯡꯕ꯭ꯔꯥ ꯑꯣ ꯙꯣꯂꯥꯏ ꯆꯤꯡꯉꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯑꯣꯏꯔꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯧꯖꯤꯛꯇꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯦ ꯀꯩꯅꯣ ꯍꯟꯗꯛ ꯂꯦꯞꯈꯤꯕꯗ ꯀꯔꯤ ꯃꯃꯤꯡꯗꯣ ꯅꯣꯏꯁꯨ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯃꯤꯡꯐꯥꯎ ꯈꯪ एम एल ए कनो परिमल शुक्ल विद्यालय रमे ꯗꯣꯂꯥꯏꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯣ निहारंजन दास ꯐꯔꯦꯗ ꯑꯩ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯗ ꯑꯩꯒꯤ ꯀꯔꯤ ꯔꯥꯖꯨ ꯀꯔꯤꯕ ꯔꯥꯖꯨꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯕꯔꯖꯜ ꯂꯦꯡꯒꯥ ꯑꯗꯩꯗ ꯕꯔꯖꯜ ꯂꯦꯡꯒꯥ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯑꯔꯊ ꯑꯃ ꯂꯩꯗꯅ ꯁꯦ ꯕꯣꯌꯥꯜ ꯃꯔꯥ ꯍꯥꯏꯔꯦ ꯕꯣꯌꯥꯜ ꯃꯔꯥ ꯆꯥꯊꯂꯥꯗꯣ ꯁꯔꯦꯡ ꯌꯥꯝ ꯐꯥꯕꯩꯅꯦ ꯍꯥꯏ
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯀꯩꯅꯣ ꯂꯩꯕꯁꯦ ꯕꯔꯖꯟ ꯂꯦꯡꯒꯥ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅꯣꯕ ꯁꯤꯗꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦ ꯈꯪꯗ꯭ꯔꯦꯕ ꯑꯣ ꯑꯗꯨꯅꯤ ꯑꯩ ꯕꯔꯖꯟ ꯂꯦꯡꯒꯥꯗ ꯂꯥꯛꯆꯕꯒꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯄꯨꯡ ꯁ꯭ꯋꯥꯏꯗ ꯕꯥꯔꯣꯁꯤꯟꯁꯤ ꯂꯩ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯁꯥꯔꯦ ꯏꯟꯗꯣꯟꯒꯤ ꯕꯥꯔꯣꯒ ꯃꯤꯅꯤꯠ ꯑꯃ ꯏꯃꯥꯏ ꯃꯤꯡꯗꯨ ꯀꯔꯤꯒꯦ ꯅꯣꯡꯉꯥꯜꯂꯩ ꯀꯧꯏ ꯅꯣꯡꯉꯥꯜꯂꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯟ ꯅꯣꯡꯉꯥꯜꯂꯩ ꯄꯣꯊꯥꯔꯤꯔꯣ ꯅꯠꯇꯦ ꯗꯨꯀꯥꯟꯗ ꯐꯝꯃꯤ ꯐꯝꯃꯤꯕ꯭ꯔꯣ ꯀꯩꯅꯣ ꯑꯃꯝꯕꯗ ꯐꯝꯃꯤꯁꯤ ꯀꯩꯅꯣ ꯀꯨꯆꯨ ꯉꯥꯜꯂꯦ ꯃꯝꯕꯗ ꯐꯝꯃꯁꯨ ꯑꯗꯨꯝ ꯉꯥꯜꯂꯅꯦꯅ ꯇꯧꯔꯤꯔꯣ ꯑꯗꯣ ꯏꯟꯗꯣꯟꯗ ꯑꯣꯟꯁꯤꯟꯖꯔꯒ ꯑꯩꯒꯤ ꯕꯣꯔꯖꯣꯂꯦꯡꯒꯥ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨꯕꯥꯔꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯁꯤꯗ ꯂꯥꯛꯄꯒꯤ ꯄꯥꯎꯗꯝꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗ ꯁꯤꯒꯤꯗ ꯏꯁꯤꯡ ꯋꯥꯠꯂꯤꯁꯤꯃ ꯈꯪꯖꯔꯦ ꯀꯣ ꯏꯁꯤꯡ ꯋꯥꯠꯂꯤ ꯃꯩꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯂꯝꯕꯤꯁꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯑꯁꯥꯝꯒꯤꯗꯤ ꯑꯗꯨꯝ ꯍꯣꯡꯉꯛꯑꯦꯕ ꯖꯔ ꯖꯔ ꯍꯣꯡꯉꯛꯑꯦꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨल ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯩꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯅ ꯁꯤꯜꯆꯔꯁꯤ ꯀꯤꯂꯣꯃꯤꯇꯔ 23 ꯍꯣꯏꯅꯦ 24ꯁꯨ ꯍꯥꯏꯔꯁꯤ ꯈꯔ ꯅꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯄ ꯀꯩꯗꯧꯕ ꯊꯥꯔꯒ ꯁꯤꯜꯆꯔꯁꯨ ꯅꯛꯑꯦ ꯃꯦꯗꯤꯀꯦꯜ ꯅꯛꯑꯦ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯁꯤꯗꯩꯗ LP ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯦꯀꯣ LP ꯁ꯭ꯀꯨꯜ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯋꯥꯕꯕꯨ ꯊꯕꯛ ꯐꯪꯍꯧꯗꯕ ꯃꯤꯒꯤꯗꯤ ꯋꯥꯗꯣꯏꯅꯦꯕ ꯍꯥ ꯅꯣꯏꯒꯤ ꯐꯥꯝꯁꯤꯅꯗꯤ ꯐꯤꯁꯔꯤꯅꯤꯗꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯁꯤꯡꯁꯤ ꯏꯀꯪ ꯀꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯁꯦ ꯏꯁꯤꯡ ꯀꯌꯥ ꯑꯗꯨꯅꯤ ꯑꯗꯣ ꯐꯤꯁꯔꯤꯁꯨ ꯊꯥ 3 ꯈꯛ ꯊꯥ 3 ꯅꯤꯄꯥꯜ ꯇꯧꯔꯒ ꯑꯇꯩ ꯊꯥ 4 5 ꯂꯦꯞꯄꯒꯤ ꯐꯤꯕꯝ ꯂꯩꯔꯗꯤ ꯂꯩꯗꯅ ꯅꯍꯥꯛꯀꯤꯕꯨꯗꯤ ꯅꯪ ꯀꯔꯕꯥꯔ ꯆꯥꯎꯔꯦ ꯈꯪꯉꯤꯅꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯕꯦꯝꯃ ꯑꯃꯁꯨ ꯆꯪꯉꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯌꯥꯝ ꯅꯥꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯇꯤꯅꯥꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯇꯤꯅꯥꯂꯤꯁꯤ ꯃꯇꯝ ꯑꯃꯗ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅꯦ ꯁꯣꯝꯗꯒꯁꯨ ꯈꯔ ꯅꯠꯇꯦꯅꯦ ꯁꯤꯒꯤ ꯂꯝꯕꯤ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯊꯣꯛꯏꯅꯣ ꯁꯤ ꯃꯦꯟ ꯔꯣꯗꯇ ꯊꯣꯛꯏꯃꯣ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗ ꯑꯩ ꯉꯁꯥꯏ ꯂꯥꯛꯏꯕꯁꯤ ꯐꯪꯉꯤꯔꯣ ꯁꯤꯗ ꯂꯤꯡ ꯂꯩ ꯑꯣ ꯁꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯑꯣ ꯁꯤꯅꯤ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯩ ꯃꯨꯇꯨꯝꯅꯤꯀꯣ ꯃꯨꯇꯨꯝꯒꯤ ꯔꯥꯖꯦꯟ ꯍꯣꯏꯗ ꯏꯟꯗꯣꯟꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯛꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒ ꯕꯔꯖꯂꯦꯡꯒꯥ ꯃꯩꯇꯩ ꯈꯨꯟꯒꯤ ꯑꯩ ꯁꯛ ꯇꯥꯛꯆꯕꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯆꯟꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ